दालेगी रेड फोर्ट मनाक्ता बोम पोखाइबदा चौराक नमियोय तराहुंदोरम leikhidre kunhenbana asok apan nangkhri ngarang numidang wairam thokiba laibak thiba thodo adugi matangda red fort manakta leiba railway station ki manakta leiba car park amada sakti leiraba bom adu pokhai khibani thodo aduda asok apan nanglaba sing adu LNGP hospital da pokhatuna layengki bom pokhaibagi thodo adugi matangda home minister Amit Shah na ngasi ayok high level review meeting ama ministry of home affairs da pangthokre home minister na siar loduna pangthokiba meeting aduda intelligence bureau IB chief home secretary Delhi police commissioner amadi senior official kyasu saruk yakhi loinana hauzik oriba phibam sing kopna nainakhi investigating agency singa thodo adugi matangda unlawful activities prevention act UAPA gi bakada case ama register thokre यार मुझे उधार अपने भाई हो गए यहाँ पे मेरा भाई यही तो खड़ा होना है हम तो इसी में काम करते हैं ये हुआ है यहाँ पर उसमें करेंगे सिलेंडर में